Arambai News Guwahati da Maitilongi Pau tabiribasingbu ihan hanbamaktida chingangbam Suziranina khurumjari. Huzing asigi samlapa riba pau sing lawirase. Assamgi CM Himanta Biswa Sarma ngasi Assembly dagi Chumdring Airport pangladuna Delhi yokre. Home Minister Amit Saha amadi Finance Minister Nirmala Sitharaman ga loyana CM Assamgi sel thungi phibamgi matangda khanaraba yari. New Delhi da hujik lariba CM Himanta Biswa Sarma ngasi Arunachal Pradesh ki CM Pema Khandu ga loinana Amit Saha ga phaminaduna state ani asigi marakta matam sangna dagi lerekliba ngamkhaigi chet nabagi matangda su khanaba hokre. Ngasi nongmagi khongchatta TMC gi luchingbi West Bengal gi CM Mamta Banerjee Guwahati da thunglakibaga loinana airport tagi ima Kamakhya gi mandira chatuna imabu khurumlamlaba matung ngasi adumak West Bengal da hankhre. Mahiroi luchingba Animes Bhuya hatkibagi sakhi kaya thorakre. Mobile amadi CCTV camera gi footage ga loinana mitna uhubasingi chinkhum police na lokhatpa haukre. Yamnamak matik chaba amadi akanba charge sheet ama pikhatpa ngamlagani haina DGP Special GP Singh na pawmisingda phongdorakhi. Panba yai Jorhatta mayam changduna phongna phuraga hatkiba Mahiroi loop asugi luchingba Animes Bhuyagi sakhi pibinaba chongthok piraktre haibagi report ama lakhibadagi DGP Special na wafamasi akhanana pawmisingda phongdorakhibani. Handakta Assamgi CM Himanta Biswa Sarmagi makhong soktuna khurumluba Rohagi Congress MLA Sasikant Das ki mathakta Congress na pirakhiba so cause notice aduga mari lenana ngasi Congress headquarter Rajiv Bhavan da laktuna Rohagi MLA asina maki phirep sengdokre. Congress thadokpa natraga BJP da changbagi wafam amata laite maki kendragi yaifanabagi damak CM ga unarubani hairakli. Assamgi CM Himanta Biswa Sarma ngasi state asida APSPA makha chathakigani loinana APSPA lokthokpagi warepti hojik lariba santi phibamasi matam sangna leirabagi matungdata lawgani hairakre. Masina takpadi matam sangna santi leiragadi Assamdagi APSPA lokthokini haibasini. Sagapam Gaura Memorial Society Lakhipurgi Mifam ama ngasi Binakandi Tera Lekaida Lupki VP Professor G Narahari Sarmana Mifam apoiduna pangthokre. Mifam asida Lup asina lagliba February kuntarukta leikidraba ningtam lanmi Sagapam Gauragi chahi chama supna taret subamapo kumon numitki thoram pareng ya thokre. Numid asida ningsing chepong ama puthoknabagi maramdasu kupna khanaki haina General Secretary H Mani Mohan Singh na thadorokpa chirol amana khangalakli. Handakta mangkhibadagi yamnamak chingnaningai oiba maongda isingda tawtharakhiba chahi nauriba pakhangmacha Mutum Biswajit ki murder case tachenaba amadi mara leiba miyoisingbu phaduna matik chaba chirak pibinaba Rising Club Bontarapur amadi Maira Paibi Lupsingna punduna ngasi candle march rally ama chatkre. Rally asida Rising Club ki President Koijam Anup Kumar, General Secretary Oinam Pranoy, Ex-President Mutum Hari Kumar, Bon Tarapur Voluntary Women Welfare Association ki President Mira Singh, General Secretary Ngangom Ongbi Rebika, Ex-President M. Gunabati, Loinana Ate Member Singh Nasu Sarukyaki. Hojik phawbada miyada sigi langla langjil puthokpa ngamdabasi laibak thibani amadi police ki pangdabagi thongni haina executive member L Dorendrajit Singh na thadorokpa chirol amana pendana wakalakli. Manipur gi CM N Biren ngasi state asigi Chingi district marigi Lomi Chaniga Taragi bank account ta punna lupa crore amaga lakh kun taruki senpham transfer tawkre. Hariba senpham singasi Senapati Churachandpur Tamenglong amadi Chandel district ki Lomi Singi account ta transfer tawkibane. Ngasi malim na mayok nariba COVID laichar asidagi ngakthoknabagi damak miyam tinba mafam singda tangai fadana face mask sizinanaba Manipur lenga ki Chief Secretary Dr. Rajesh Kumar na thokpa order amana khangalakli. Loinana COVID number moiduna state asida thamlakiba night curfew mathang chahi habadi Englishingani kunithoigi January kun fawba sangdokle haina State Executive Committee gi Chairman suwariba Dr. Rajesh Kumar na thokpa order amana khangalakli. Manipurda Omicron gi mi paiba leirakle mapan lebaktagi halakpa miyoi ahum COVID positive oibadagi makogi sample sing genome sequencing gi damak thakre
Imphal West District ki miyoi ahum asi haukiba Nomaizing numit Bir Tikendrajit International Airport ta thunglakibane. Hauzik Jenims Hospital da admit tawduna leiri. Makoi hauzik mapan leibak singda yamna magkanna sandorokliba COVID ki Omicron variant na nai natraga nade habadu khangdoknabagi damak makoi gi sample sing genome sequencing gi damak thakrabane. Makoi ahum gi manungda anina Netherlands gi Amsterdam dagi halakpani aduga amana Canada dagi lakpani. Manipur Lenga ki Directorate of Transport na logodoba checker driver pion amadi chowkidar gi phamsing gi direct recruitment ki return test ki matam hayeng December 12 gi ayuki pung 10 dagina numit yungbagi pung 12 fawba pangthokani torambadu numit asimaki habadi hayeng December 12 gi numit yungba matung pung amadagi hauraga pung ahum fawba pangthoklagani loinana parikya gi date amadi venue adumak lengdana leigani haina Dr. Nivedita Laren Lakpam Directorate of Transport Manipur ngasi thadorokpa cherol amana khangalakle. Ngasi Mizoram gi Lunglei Sahar da leiba Saikut Hall da changjafam logduna leiba Myanmar refugees singi oina Advanced Christmas Steering Committee for Myanmar Lunglei na sinlangduna pangthokre. Tharomasida chaurakna refugee chahumna saruk yaki. Refugee amamam da sel oina lupalising amamam chengbek ama amadi chananabagi thau amadi hawai chengwai na chingbasu yenthoke. Tripura ki cricket ki puarida state asigi Unakoti district ki manung channa Kailasor ki pakhmacha Deva Prasad Sinha na anuba sensation ama purakle. Mahag Royal Challengers Bangalore na kaurakhibaga loinana final selection ki mangoinana Kanpur ki trial camp ta saruk yakre. Deva Prasad Tripura ki under 14 team ki captain su oiramki. Under 16, under 19 amasung under 23 state team ki member oinasu mahak sana khrabane. Maki best record na Jammu Kashmir ki mayokta sana khibada mahak na run humpu amadi wicket taruk lawkhiba dune. Ahan boina Odisha da Omicron variant ki case ani phangkhibaga loidana India gi oina hokjuk phawda Omicron gi apunba case masing chani henkre. Odisha gi nongna Omicron positive oiba miyoi ani asi amana layong utte aduga amana icham chamna lok khubatani hairi. Makhoi ani gi chahina amana chahi nifuma thoini aduga amana chahi nifuhumdoine. Makhoi ga samnaruba miyoi kunmathoi mak masak khangdoktuna sample test tawnana bathakre hairi. Puna state tarani thoida Omicron case phangibaga loinana Maharashtra amadi Delhi dagi puna case yankai mari sukre. Masigi mathangda Telangana dagi kun amadi Karnataka dagi taramapane. Nakalamarom singthaningai oina India da hauzik recovery rate asi chada marfutarani pan dasmik marisinone. Ngasidi America da su Omicron variant na dominant strain oirakhibaga loinana leibaga sida variant asi yamnamak yangna thuna sandorakle. America gi anoba COVID case ki chada humbudra humdoidi Omicron case ni hairi. Phibam asida leibaga sigi President Joe Biden na leibak miyam da variant asigi matang da paujel pigadori. Omicron control tongnanabagi damak army fawba sizinarakpa yana leirakle. Panbayai America da hozik COVID ki wave asi manga suba wave ni adubu India da de hauzik third wave lakpatang ngari bane. Nagalamarom da number 10 garden gathering wine and cheese gi wathokta putharaba UK gi Prime Minister Boris Johnson gi popularity hanadagi hantharakpa urakle. Leibaga sigi miyoi taragi manungda tarukna Johnson bo Englishingani kunithoi gi loisilakpada pham lokthokhinabagi apamba phongdoknarakle. Adubo Boris Johnson na gathering adudi icham chamna thabaki phaminakibani haina sendorakle. Omicron gi hauzik orakliba phibam palladuna karigumba miyamna cheksilhaudrabadi leibagasida lockdown amuk thamlakpa yai hainasu warning pirakre. Europe ki lebak singdasu Omicron gi case hengalakibadagi vaccine kapthoknanabagi akanba paujel pirakhibaga loinana manga suba COVID vaccine approved tawba haukre. South Korea da su ngasidi COVID pandemic ki awaba mayokna bahaurakle. Nongmada COVID case listing manga ga chani tarani thoi fawba yongna phanglakle. COVID ki athing basing mathang chahi habadi English ngani kuni thoi gi January ani fawba sangdokre. COVID curfew su amukhana thamjin bahaukre. COVID phana kalabasu Christmas ki nungaibadi nongchup leiba ki miyoi singna irai laina hektamak loishin ba pamdre.
Omicron maragasida Finland gi Loveland de baraf ki ising da tawraga sanabasi tourist singna yamnamak pamzaba anoba train ama habadu orakli akhanaba rescue suit setchinduna tourist singna phamjinbagi chang yongna ingnanaba Arctic ice ki sing mathakta tawduna sanabasi tourist singna yamnamak pamnaba habadu orakli US State Department की Rewards for Justice program na Dhaka da Bangladeshi blogger Abhijit Roy hatpa loinana mahaki loinabi Rafida Bonya Ahmed ta attack tawbagi pau piba ngamba miyoi da $1 million manga pigani haina lauthokre sumna khut thakiba miyoi sing adu Bangladesh ta lei haina thajanari bane aroiba dangasigi tentakpa maroiba pau khara Assam lengakna civic body sing da nupi singi oina sit chada yangkai reserve thamnanaba amendment bill ama puthokre APSC gi wathok da amukhanna thiumba chatharakpa yana lairakle English ngani tarahumdoi gi APSC candidate singi mathakta su thiumba chathaba hauragani haire Dibugar University gi IDU Handik Hostel da laibi mahairoi Ranjita Chetri ngasi suicide tawramle mahaki mayum Lakhimpur Bihapuriya dagine US dollar ga changdamnabada India gi rupees ki mamal hantarakpaga loinana India gi rupee si Asia gi manungda khwaidagi phibam soklaba currency ni phawba hainarakle BJP na Rahul Gandhi di mob lynching gi mapani hairakre Prime Minister Narendra Modi na crore lising tara self help group sing da matengi damak transfer tawkre COVID vaccine certificate tagi Prime Minister Narendra Modi gi photo lokthoknanabagi wakat Kerala High Court na ngasi dismiss tawkre Rajniti gi wakhalo namaga loinana file tawba manba amadi maram chadaba maramna court na petitioner asibu lupa lakh ama fine oina thihankre BCCI na Sikkim Cricket Association gi President Lobzangji Tenzing bu India under 19 team gi manager oina khankre Hariba team asi Asia Cup tournament amadi January 14 dagi West Indies ta sanagadoriba under 19 Cricket World Cup ta saruk yananabagi hojik kanna training chatharibane Kashmiri luchingba singna delimitation panel gi draft reject tawkre nupi singi luhongbagi chahi 19 dagi hengatladuna yamdrabada chahi 12 oihenbagi bill select panel da thakre Parliament na Aadhaar amadi voter ID link tawbagi bill pass tawhankre hojik phawbada India da COVID vaccine gi dose crore chamaga 39 lakh 35 henna kapthokre WHO gi chief na social mixing dagi cheksinaba hairakibaga loinana Christmas ki harau nungaiba tungda pangthokpa yai su hairakle Pakistan da Hindu mandir da laiba lai gi mitam sing thugaikre amadi Saudi Arabia na Covaxin kablaba India macha sing leibaga sida changbagi ayaba pikre ngasi garadi Arambai News Guwahati da Maitilon gi pau sandok chaba matang stal loisin jabaga loina na tabiri basing pom kaso hanna khurumjari